No NRC! No census! No NRC! No census! Census tauba! Aiki Ming Aiki Ming Kele bak tumpi kawi kumpaning tubung lekai ni lekai tigi pastelo na thau pujari puje ke matam tiga Manipur government na ngamme haba ke matagum Manipur da census pangthokani haidana changchalai bo khongjang je akoi Manipur miyam ya taning de aduna ngasi gi ban ko mi gi ban de akoi na thawai hakang yauna sagwali yamna maruoiba tawdaba yadaba adugumba gi program ni haina lawi maramdi Manipurda lairiba kokilanda landena dana may magay thadotana takriba laigi mamyamje yaudana kamana tawdono moyana may magay hana kunjalan gidabni aduna sarkana hutik ngammi haibagi matagum post sidana dana namdana sese torpa targadi Manipurda lairiba miyam pada miyam mera pabi kudumakna angam batak da honda dana simna yawa may poklang yawa adugumba akan ba khongjang mayam ma mathang mangthorok pa matanda akoina thawai hakchang yauna thawai bo khatok tana khongjang se changjang ani haibo phangje chajing phanta thamjari na sanganjari ba khongjang asi akoigi tensirota leiba lekai marina akoigi balasi sawachabani lekai mari haibadi singam lekai sajo lekai ningdobung lekai laisam lekai hariba lekai mari sina akoina sangsala iba akoigi sadawlasi akoigi su saruk yari bani aduna ireba iramdang bidamakta akoisu saruk yabam thui khalaga akoina tawriba education asida saruk yajabani aduna NRC hana tawbiyu aduga census ko na tawbiyu haibajida akoi Manipur government amadi India government na ngasi phawada mana niktana lei akoina wanghaigi kainoda ujikchi numit tang 10 dagi na ngasi phawba ahing tumdana dagi ayuk nudin khangdana dana phamdana ahal loiba kaya sina ireba iramdam gidum tane haidana changjal leiba khongjang ngasi phawda koi chang manada tade tang 10 dagi thiba hawani haibase makoina sibawda tawdabadagi akoina pikna education mayam changjan jabasida tawdabadagi akoina koi Manipur praja punamangna akoina akoigi numinini tang 10 ki ahing nongai dagi na tang 18 gi ahing nongai bo koigi shutdown tawre ana lakthorakpadagi ngasi akoisu lekai mari asina saruk yabam thui haraga akoina saruk asi yajabani aduna Manipurda leiba praja khudimangna akoi praja gi mathau dangni praja gi tawdaba yadabani hairaga akoigi darna asibu akoigi tawriba akoigi ballasibu lambi sida lakpasida mari leinaba mai ising ana yek deba karmadi akoi loimak thajai sina taba kangudi akoi lambi sida chatpa yaroi haina akoi mama oibi mayamna akoi ballasi sawachabani aigi ming dana pyari kawi aduga yumnana khagupamni ai lekai mari gi bai president oijai aduna akoi leiriba maya pai punamakse matam khudimakta irang khudimakta lebaki damakta ne khoi haiduna akoi matam khudimakta sawgatuna laklaba maya pai bi mama oibi singni